ꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯨꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯁꯤꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯈꯣꯌꯨꯝ ꯂꯥꯌꯥꯝꯁꯤꯡꯅ ꯑꯇꯩ ꯖꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡꯗ ꯌꯥꯎꯗꯕ ꯑꯊꯣꯏꯕ ꯃꯒꯨꯟ ꯂꯩꯔꯕ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯍꯥꯏꯔꯤꯕ ꯑꯊꯣꯏꯕ ꯃꯒꯨꯟꯁꯤꯡ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯐꯝꯗ ꯍꯥꯞꯄꯤꯗꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯈꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯥꯊꯩꯔꯝꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕꯗ ꯈꯨꯗꯣꯡꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯃꯍꯨꯠꯇ ꯌꯦꯡꯊꯤꯅꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯅ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯣꯡꯖꯨ ꯑꯇꯤꯌꯥꯗ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯁꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯂꯝꯃꯤ꯫ ꯅꯣꯡꯃ ꯈꯣꯌꯨꯝ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯈ꯭ꯋꯥꯏꯒꯤ ꯑꯍꯜ ꯂꯥꯏꯅꯤꯡꯊꯧꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩ ꯇꯥꯔꯤꯕ꯭ꯔꯥ ꯏꯅꯥꯏꯆꯥ? ꯍꯌꯦꯡꯃꯛ ꯈꯣꯌꯨꯝ ꯂꯥꯌꯥꯝ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯁꯪꯒꯥꯏ ꯑꯁꯤꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯊꯥꯈꯤꯒꯗꯕꯅꯤ꯫ ꯍꯌꯦꯡꯅꯦ ꯃꯔꯨꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯐꯝꯒꯅꯤ ꯍꯥꯏꯅ ꯄꯥꯎ ꯄꯤꯈꯣ꯫ ꯃꯅꯥꯏ ꯑꯃꯅ ꯑꯃꯨꯛ ꯐꯒꯅꯤ ꯂꯥꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯁꯣꯏꯗꯅꯕ ꯄꯥꯎ ꯑꯁꯤ ꯌꯧꯍꯟꯖꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯒ ꯂꯥꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯈꯣꯌꯨꯝ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏꯗ ꯃꯐꯝ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯨꯔꯕꯗ ꯂꯥꯏꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯂꯣꯏꯅ ꯁꯨꯔꯕ꯭ꯔꯥ? ꯁꯨꯔꯕꯗꯤ ꯉꯁꯤꯒꯤ ꯃꯐꯝ ꯑꯁꯦ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯂꯥꯏꯅꯤꯡꯊꯧꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯁꯨꯔꯦ ꯂꯥꯏꯅꯤꯡꯊꯧ, ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯍꯥꯏꯔꯤꯕ ꯑꯊꯣꯏꯕ ꯃꯒꯨꯟꯁꯤꯡ ꯑꯁꯦ ꯄꯤꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯈꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯇꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯌꯥꯝ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨꯁꯨ ꯐꯣꯡꯗꯣꯛꯄꯤꯌꯨ꯫ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯆꯨꯝꯕꯅꯤ ꯂꯥꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯣꯌꯨꯝ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨ ꯈꯟꯅꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯑꯍꯨꯝꯈꯛ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯊꯥꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯁꯤꯟꯅꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯁꯪꯕꯥꯅꯕꯤ, ꯂꯥꯏꯔꯦꯝꯕꯤ ꯉꯥꯟꯕꯤ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯁꯅꯥꯃꯥꯟꯕꯤꯕꯨ ꯀꯧꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯅ ꯁꯤꯟꯅꯔꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯗ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤꯁꯥ? ꯂꯥꯏꯅꯤꯡꯊꯧꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯊꯧꯗꯥꯡ ꯑꯃ ꯁꯤꯟꯅꯔꯛꯂꯦ꯫ ꯃꯁꯤ ꯅꯈꯣꯏ ꯑꯍꯨꯝꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯛꯄꯤꯌꯨ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯆꯥ ꯑꯩꯈꯣꯏꯍꯨꯝꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯗꯨꯅ ꯂꯥꯌꯥꯝꯁꯤꯡꯒꯤ ꯃꯤꯐꯝ ꯇꯧꯗꯨꯅ ꯈꯟꯅꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯑꯍꯨꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯆꯪꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯉꯝꯂꯛꯇꯕ ꯃꯇꯥꯡꯗꯅ ꯑꯩꯕꯨ ꯀꯧꯔꯛꯀꯗꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯒꯅꯤ ꯏꯃꯥ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯗ ꯋꯥꯐꯝ ꯄꯨꯝꯕ ꯁꯤꯟꯅꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯤꯟꯅꯔꯝꯕ ꯊꯧꯗꯥꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯃꯗ ꯀꯨꯝꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯃꯤꯑꯣꯏꯕ ꯀꯅꯥꯁꯨ ꯎꯍꯟꯗꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯁꯪꯕꯥꯅꯕꯤ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯁꯅꯥ ꯃꯥꯟꯕꯤꯗꯨ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯤꯔꯛꯇ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯃꯇꯧ ꯀꯔꯝꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯕꯗ ꯂꯥꯏꯌꯣꯟꯕꯤ ꯂꯩꯁꯥꯕꯤ ꯑꯍꯨꯝꯒꯤ ꯁꯛꯇꯝ ꯂꯧꯔꯁꯤ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯈꯨꯡꯒꯪ ꯑꯃꯒꯤ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯐꯖꯔꯕ ꯅꯤꯡꯊꯤꯖꯔꯕ ꯃꯈꯜ ꯃꯈꯜꯒꯤ ꯍꯩ ꯂꯩ ꯀꯌꯥ ꯊꯥꯗꯨꯅ ꯁꯦꯝꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯍꯩ ꯂꯩꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯍꯩ ꯂꯩꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯍꯟꯅꯕ ꯍꯦꯟꯅ ꯃꯁꯛ ꯐꯖꯍꯟꯅꯕ ꯍꯦꯟꯅ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯩꯊꯦꯜꯗ ꯑꯁꯨꯝ ꯌꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯦꯡꯅ ꯂꯝ ꯑꯃꯗꯒꯤꯅ ꯑꯃꯗ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯀꯩꯊꯦꯜ ꯈꯨꯗꯤꯡꯒꯤ ꯂꯩ ꯌꯣꯟꯐꯝ ꯑꯃꯗꯒꯤꯅ ꯑꯃꯗ ꯃꯈꯣꯏꯒꯤ ꯍꯩ ꯂꯩꯁꯤꯡ ꯑꯗꯨ ꯊꯥꯗꯨꯅ ꯌꯣꯜꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪ ꯂꯩꯋꯥꯒꯤ ꯃꯇꯦꯡꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯔꯕ ꯍꯦꯟꯅ ꯐꯖꯔꯕ ꯍꯩ ꯂꯩꯁꯤꯡ ꯑꯗꯨ ꯃꯌꯥꯝꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯩ ꯂꯩꯁꯤꯡ ꯑꯗꯨ ꯌꯣꯜꯂꯨꯕꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯃꯤꯇ꯭ꯔꯪ ꯂꯩꯋꯥꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏꯁꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯂꯥꯏꯅꯤꯡꯊꯧꯅ ꯁꯤꯟꯅꯔꯛꯄ ꯊꯧꯗꯥꯡ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅ ꯃꯊꯃꯣꯏꯁꯤꯡ ꯑꯗꯨꯗ ꯅꯥꯄꯜ ꯑꯃ ꯌꯥꯎꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯪꯂꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗ ꯃꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯍꯩꯁ ꯇꯥꯏꯕꯪ ꯃꯥꯂꯦꯝꯒꯤ ꯃꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨ ꯍꯥꯏꯅ ꯊꯥꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥ ꯃꯁꯥꯗ ꯅꯥꯄꯜ ꯍꯥꯏꯕ ꯐꯠꯇ꯭ꯔꯕ ꯑꯁꯤ ꯌꯥꯎꯔꯛꯂꯦ ꯃꯇꯝ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯑꯩ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯁꯦꯝꯗꯣꯛꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯥ ꯑꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛꯁꯨ ꯆꯝꯗꯨꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯌꯥꯔꯝꯗꯦ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯀꯧꯅꯅꯕ ꯂꯩꯋꯥ ꯑꯗꯨ ꯁꯣꯜꯂꯝꯃꯤ ꯂꯩꯋꯥ ꯑꯗꯨ ꯁꯣꯜꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯊꯣꯔꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯖꯔꯕꯁꯨ ꯊꯣꯔꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯆꯝꯂꯕꯁꯨ ꯂꯥꯏꯅꯤꯡꯊꯧꯅ ꯁꯤꯟꯅꯔꯛꯂꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨꯗꯤ ꯄꯥꯡꯊꯣꯛꯇꯕꯗꯤ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯊꯧꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯑꯄꯥꯡꯊꯣꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯆꯝꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯇꯧꯖꯔꯤꯕ ꯅꯥꯄꯜ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨꯒꯤ ꯃꯄꯥꯟꯅꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯦ ꯃꯈꯣꯏꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯤꯇ꯭ꯔꯪ ꯂꯩꯋꯥꯒꯤ ꯃꯇꯦꯡꯅ ꯄꯥꯡꯊꯣꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝꯅ लाइना मियोबागी मतेंग पांगबा ngamlamba adu hausikti ngamlaktre nongma lairembi sangbanabiना haile singadi yonba chippa matamda lambida chakni ba nupa amakhak lambi lamkhangda lakpa miyoi singdagi chanaba khara khara nirami lairembi sangbanabiना phamaduda lakko matamdasu chakni baduna lairembi sangbanabida magi mafamdasu karigumba chanaba khara pibina bahaizarai लाइरेंबी संगबानबी चाकनी बाजुदा करिसु पिरंबा ngamdana yamna nungaituna halaklami aduga asomdana लाइरेंबी ngangbina haile singadu yonba chaba matamda nupi amakhakna hidak yonba amada yamna mathwai wana hidak yonba nupa juda hidak khara pibinaba haizabadu tarami nupi adana ibungo aigi chanupado yamna kanna naduna lehore hidak hida pibiyuba नत्रबदी अइगे चानुपादो फिबम मचाररोय अइगे चानुपागे पोसिदो इबुंगो नंगनम दकनबियुबा
Hidak yun manupa na amukum na Hai, ay nangoda ne. Hidak pe mga maroy ko. Mamang da su, loki bidak edukasil. Hozik pawa pidri. Chalo. Sana di ba wari singa du tabada. Layan bingang bi, yaman nungay siram dia dubu. Karisu pay laita, masu tumahalak lami. Som da su, layan bi, sanaman bi na. Haylay singa du yun batsapada. Angang ani kak sana du na, layan mi. Angang amana, makuta, sana pot ama payrami, aduga, sana pot adu. Makot anina, jena paisin du na. Matung nom dulo du na, yam na kinalep du na, layan mi. Aduga angang amaduna sana pot pariba angang adudagi sana pot adu mulaga asum na hiri he nang aina nangi sana pot lawi haibase kanam tada nang haidok pa yaroy ko kaigumba he haidok pa dane nang aina kay dog yengo asi hairam naga angang adu sana pot adu puraga chatkiremi ngang amaduna mamita mapi ira chelaga karisu tawzaba sungamda sana pot munduna pokiba angang adu yengna lehorami Lairin bi sanaman bi tawriba mataw aduda yamna nungayzaramde adubu karisu pay laita masu tuma halaklami asumna lairin bi ahum adu makoisu miyoiba amagumna matik mayay amata yawdrabadi thaba khodingmak awabagi masakni haibasi khangjarami makoina thengnakiba nungaitaba thodosing adugi matengni pangning adubu pangbadi ngamda halakpa aduda lairin bi ahumaktu maito sing adu imak maksinduna yaman nungay taba sakpamda halaklami mathangi numitni lainabi sangbanabi mana hailay singad yolubagi sil singadu phangladuna ngarang mana thengnakiba chakni badugi manakta laktuna chana thaknaba acha thakra puraktuna pizarami aduna lainabi sangbanabina chakni baduda karigumba khara pizabaduna chakni badu harauna chana thaknaba singadu Mina munkini matagumna, yamna hauna, nang haurey matagumna, charami. Lairin bisang banabi, chakni baduna, mabuktin chaza bajuda, mai thongda, mamonok jerami. Chawalera matongda, chakni baduna, lairin bisang banabida, onsin denai Ibema, yamna nungay zare. Chak di lairidana, ising ku yam hauba, thalak taba, namit nini susalak labani. Ibema, Aibu karigumba khara pizabiba ai pele isora na hakpu matam pumna makta thaujan biba oresanuko asamna chakni baduna lairin bi sangbana bigi phamda thagat wahi kaya hairami lairin bi sangbana bisu chakni baduda nusina mon nokdom naga halakle lairin bi sangbana bi mathamoida yamna harau jarami apen masupoklami Somdana lairin bingang bisu mana ngarang idak lay balakpi nupi adu thengna kiba idak yan hum aduda laktuna nupi adu bukoy titirami phangmalaktabada idak yan manupa aduda hanglami tada ngarang phamasida machagi dak sil yawdan lay balakpa nupi adu bu kadalagi no khangbibra idak yan manupa aduna ngarang nupi adu ki mayum adu takpiraklami Lairin bingang bisu hidak yan manupa aduda takliba yum aduda laklami yum adu yan phibam sokle machi sekairaba kintharaba khangpok sangam hoiramle lairin bingang bidu khangpok sangadugi sumangda leplaga imung londo ansindina kawri imung asibu kana leibage amukta thokpira o asumna amuk anira kawraklami Mapanda kanana makorakpagi makoladida ngarang hidak infamda thengnakibi nupi edu mapanda thoraklami nupi edusu masakhangdaba nupi amana leplamba dada asun hanglaklami kana hangbibano kana ono bigedabano lairin bingang bi eduna nupi eduda hairei ai ngarang thaba ama lakpa dada somni dayan famda somgi chanabagi Hidak bibinaba hayawado aduina tajahobani ai sungarang khudong zadaba amadagine somgi mating pang mangam sahudre aduna ngasi somgi yum sthidana laibani asi haitana lairin bingan mina mana purakpa sene khara nupi atuda pirammi upai letraba nupi adu lairin bingang mina selye khara pirakpa atuda
ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯑꯁꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛ ꯀꯅꯥꯅꯣ? ꯏꯃꯥ ꯏꯆꯥꯒꯤ ꯑꯁꯨꯛ ꯋꯥꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯐꯕꯇ ꯑꯣꯏꯌꯨꯀꯣ꯫ ꯏꯁ꯭ꯋꯔꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯕꯨ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯉꯥꯟꯕꯤꯁꯨ ꯃꯥꯅ ꯂꯩꯇ ꯂꯥꯏꯔ ꯈꯔꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯉꯝꯖꯕ ꯑꯗꯨꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯥꯏꯔꯦꯝꯕꯤ ꯁꯅꯥꯃꯥꯟꯕꯤꯗꯨ ꯉꯔꯥꯡ ꯁꯥꯟꯅꯄꯣꯠ ꯃꯨꯟꯈꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯨꯄꯤ ꯑꯃꯅ ꯑꯗꯣꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯃꯥꯏꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯥꯎ, ꯀꯅꯥꯅꯣ ꯅꯪꯕꯣ? ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯑꯍꯣꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯁꯅꯥꯃꯥꯟꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯉꯔꯥꯡꯅꯦ ꯅꯪꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯅ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠ ꯃꯨꯟꯈꯤꯕꯗꯣ ꯑꯩ ꯈꯪꯍꯧꯏ꯫ ꯑꯉꯥꯡ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯑꯍꯜꯅꯤ ꯍꯥꯏꯕꯒ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯈꯨꯝꯂꯛꯏ꯫ ꯑꯗꯨ ꯈꯪꯂꯒ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯁꯅꯥꯃꯥꯟꯕꯤꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯃꯨꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯇꯨꯡ ꯃꯅꯥꯎꯒꯅꯦ ꯅꯪ ꯑꯗꯣꯝꯗ ꯍꯦꯛ ꯇꯧꯔꯕꯗꯤꯅꯦ ꯅꯪ ꯑꯩꯅ ꯊꯦꯡꯅꯕꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨ ꯂꯥꯏꯔꯦꯝꯕꯤ ꯁꯅꯥꯃꯥꯟꯕꯤꯅ ꯑꯗꯨꯝꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯃꯨꯜꯂꯒ ꯄꯣꯛꯈꯤꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯁꯅꯥꯃꯥꯟꯕꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨꯒꯤ ꯃꯄꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟꯗ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯣꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯉꯔꯥꯡ ꯃꯥꯒꯤ ꯑꯉꯥꯡ ꯑꯃꯗꯨꯅ ꯃꯨꯟꯕꯤꯈꯤꯕ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯂꯩꯔꯝꯕ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯁꯅꯥꯃꯥꯟꯕꯤꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯑꯃꯨꯛ ꯐꯪꯖꯕꯒꯤ ꯍꯔꯥꯎꯕ ꯑꯗꯨ ꯂꯣꯟꯅ ꯌꯦꯡꯖꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗꯒꯤ ꯂꯣꯏꯅꯃꯛ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯁꯪꯕꯥꯅꯕꯤ ꯌꯨꯝ ꯑꯃꯗ ꯂꯩ ꯈꯔ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯥꯏꯔꯦꯝꯕꯤ ꯁꯪꯕꯥꯅꯕꯤꯁꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯊꯣꯔꯛꯅꯕ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯀꯧꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯂꯩ ꯊꯤꯟꯖꯔꯛꯏꯌꯦ꯫ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯊꯣꯔꯛꯇꯨꯅ ꯂꯩ ꯑꯗꯨ ꯂꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯂꯩꯁꯤꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ, ꯃꯅꯝꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ, ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯣꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯁꯪꯕꯥꯅꯕꯤ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯆꯦꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯪꯇꯥ ꯍꯦꯛ ꯇꯥꯛꯄꯤꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯅꯁꯛꯅꯦ ꯅꯇꯧꯅꯦ ꯂꯩꯁꯤꯡ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ ꯋꯥꯅꯤ, ꯌꯥꯝꯅ ꯄꯛꯆꯈ꯭ꯔꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗꯅꯦ ꯉꯥꯏꯍꯥꯛꯇ ꯆꯪꯂꯨꯁꯤ꯫ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯆꯠꯂꯨꯕꯒꯤ ꯅꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅꯁꯨ ꯎꯔꯦ꯫ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯒ ꯊꯛꯈꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯁꯪꯕꯥꯅꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯁꯤꯡꯁꯨ ꯊꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤꯁꯨ ꯏꯃꯨꯡ ꯑꯃꯗ ꯂꯩ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤꯅ ꯂꯩ ꯊꯤꯟꯕ ꯂꯥꯛꯂꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤꯅ ꯂꯩ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯏꯊꯣꯡꯗꯨ ꯏꯃꯛꯃꯛꯁꯤꯟꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯎꯕꯗꯤ? ꯅꯨꯄꯥꯗꯨ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯉꯁꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ꯫ ꯃꯃꯥꯁꯨ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯄꯣꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯊꯧꯔꯝ ꯑꯁꯦ ꯄꯥꯡꯊꯣꯛꯃꯤꯟꯅꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯨꯄꯥꯗꯒꯤ ꯑꯍꯣꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯑꯗꯣ ꯌꯥꯎꯖꯒꯦ꯫
ꯃꯁꯤꯗ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ? ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤꯒꯤ ꯊꯥꯖꯗꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯏꯄꯥ ꯏꯆꯥꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤꯕꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯗꯨ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤꯅ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤꯅ ꯑꯉꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯂꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤ ꯏꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗꯅꯦ ꯃꯔꯝ ꯃꯣꯛꯄ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯪꯅ ꯅꯤꯡꯖꯕ ꯄꯨꯝꯕ ꯂꯣꯏꯅ ꯊꯨꯡꯖꯕ ꯑꯣꯏꯔꯣꯀꯣ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯤꯔꯤꯕ ꯂꯩ ꯑꯗꯨ ꯂꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯦꯅꯦ, ꯂꯩꯁꯤꯗꯤ ꯅꯨꯄꯤꯒꯤꯅꯤ, ꯅꯨꯄꯥꯅ ꯂꯩꯁꯤꯕꯨ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯏ, ꯂꯩꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯤ ꯍꯥꯏꯕ ꯂꯩꯇꯦ, ꯅꯨꯡꯁꯤꯕꯗꯤ ꯄꯨꯝꯅꯃꯛꯀꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤ ꯑꯃꯗꯤ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯍꯟꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ, ꯁꯣꯝꯅ ꯉꯁꯤ ꯏꯄꯥ ꯏꯆꯥꯒꯤ ꯃꯔꯨ ꯑꯣꯏꯔꯕ ꯅꯨꯃꯤꯠ ꯑꯃ, ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯁꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯂꯥꯏꯔꯦꯝꯕꯤ ꯉꯥꯟꯕꯤ, ꯂꯥꯏꯔꯦꯝꯕꯤ ꯁꯪꯕꯥꯅꯕꯤ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯁꯅꯥꯃꯥꯟꯕꯤ ꯑꯍꯨꯝꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯁꯅꯥꯃꯥꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ ꯑꯋꯥꯠꯄ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗꯦ, ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯁꯦ ꯃꯉꯥꯜ ꯑꯃ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯀꯧꯔꯛꯏ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯍꯨꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯣ ꯎꯕꯗ ꯏꯃꯥ ꯄꯦꯜꯂꯤ꯫ ꯅꯈꯣꯏ ꯃꯇꯝ ꯈꯔ ꯅꯈꯣꯏꯒꯤ ꯃꯤꯆꯪ ꯂꯩꯕ ꯃꯇꯤꯛ ꯃꯌꯥꯏꯒꯤ ꯁꯪꯁꯥꯔꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯅꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯥꯏ ꯍꯥꯏꯕꯁꯤ ꯃꯤꯆꯪ ꯂꯩꯕ ꯉꯥꯛ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗ ꯅꯈꯣꯏꯕꯨ ꯑꯩꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯅꯤ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯁꯪꯕꯥꯅꯕꯤꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯂꯝꯃꯤ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯂꯧꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ? ꯋꯥ ꯑꯗꯨ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯥꯅꯤ, ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯈꯣꯏꯕꯨ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯕ ꯑꯃꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯋꯥꯠꯄꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯃꯦꯟꯈꯠꯄ ꯉꯝꯗꯦ꯫ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯗꯨꯃꯛ ꯑꯍꯣꯕ ꯍꯦꯛꯇ ꯂꯩꯔꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤ, ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯥꯏꯗꯅꯣꯃ ꯏꯁꯣꯏ ꯁꯣꯏꯔꯦ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯃꯛ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯅꯈꯣꯏꯃꯛ ꯃꯨꯟꯅ ꯇꯥꯎ꯫ ꯁꯪꯕꯥꯅꯕꯤ, ꯅꯪꯅ ꯆꯥꯛꯅꯤꯕ ꯑꯗꯨꯒꯤ ꯅꯣꯡꯃꯒꯤ ꯆꯥꯅꯕ
ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯒ ꯄꯤꯖꯔꯣꯏ ꯆꯥꯛꯅꯤꯕ ꯑꯗꯨꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗꯤ ꯃꯕꯨꯛ ꯊꯜꯂꯤ ꯈꯟꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯥ ꯑꯍꯤꯡꯗꯨ ꯅꯦꯅꯥ ꯇꯥꯕ ꯋꯥꯈꯜꯗ ꯀꯩꯗꯧꯅꯨꯡꯗ ꯇꯨꯝꯕꯗꯤ ꯌꯥꯔꯝꯃꯣꯏ ꯍꯌꯦꯡꯅ ꯀꯗꯥꯏꯗꯒꯤ ꯆꯥꯒꯅꯤ ꯑꯗꯨꯒ ꯍꯪꯆꯤꯠꯅ ꯀꯗꯥꯏꯗꯒꯤ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯝꯒꯅꯤ ꯑꯗꯨꯒ ꯉꯥꯡꯕꯤ ꯅꯪꯅ ꯂꯥꯏꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯒꯤ ꯍꯤꯗꯥꯛ ꯁꯦꯜ ꯌꯥꯎꯗꯅ ꯂꯩꯕ ꯂꯥꯛꯄꯗ ꯑꯗꯨꯒꯤ ꯁꯤꯟꯅꯤ ꯈꯔ ꯄꯤꯕꯤꯔꯨꯏ ꯌꯥꯝꯅ ꯐꯩ ꯃꯤꯀꯨꯞ ꯑꯗꯨꯒꯤꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯒꯅꯤ ꯑꯗꯨꯕꯨ ꯁꯤꯟꯅꯤꯁꯤꯡ ꯑꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯕ ꯃꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤꯗ ꯃꯗꯨꯒꯤ ꯁꯤꯟꯅꯤꯁꯤꯡ ꯑꯗꯨꯅ ꯂꯦꯟꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯁꯅꯥꯃꯥꯟꯕꯤ ꯅꯍꯥꯟ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯨꯟꯕꯤꯈꯤꯕ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯅꯪꯅ ꯑꯃꯨꯛ ꯃꯨꯟꯗꯨꯅ ꯄꯨꯔꯛꯂꯒ ꯑꯉꯥꯡ ꯑꯗꯨꯒꯤꯗ ꯑꯃꯨꯛ ꯄꯤꯕꯤꯔꯨꯏ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯃꯗ ꯀꯦꯟꯕ ꯑꯐꯕ ꯅꯠꯇꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯑꯍꯥꯟꯕꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯁꯪꯕꯥꯅꯕꯤꯅ ꯍꯪꯖꯔꯛꯏ ꯏꯃꯥ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏꯅ ꯑꯃꯨꯛꯈꯛ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯂꯦꯞꯆꯍꯧꯕ ꯉꯝꯅꯕ ꯃꯇꯦꯡ ꯄꯥꯡꯂꯝꯒꯗꯕꯅꯤ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯅ ꯅꯍꯥꯟꯋꯥꯏ ꯃꯍꯥꯛ ꯕꯥꯁꯤ ꯈꯣꯡꯕ ꯌꯥꯝꯅ ꯍꯩꯕꯅꯤ ꯃꯤꯌꯥꯝꯅ ꯃꯥꯅ ꯕꯥꯁꯤ ꯈꯣꯡꯕꯩ ꯈꯣꯟꯖꯦꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯅꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗ ꯕꯥꯁꯤ ꯑꯃ ꯄꯤꯕꯤꯌꯨ ꯕꯥꯁꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯥꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯈꯣꯡꯖꯗꯨꯅ ꯃꯥꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯒ ꯄꯦꯟꯕꯤꯗꯨꯅ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯄꯤꯕꯤꯔꯝꯕ ꯁꯦꯜ ꯈꯔ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯆꯥꯅꯕꯗꯤ ꯋꯥꯠꯂꯔꯣꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯥ ꯃꯆꯥ ꯑꯗꯨꯒꯤꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯗꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯕꯤꯌꯨ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯣꯏꯅ ꯂꯣꯟꯅ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯃꯤꯈꯤꯗꯅꯕ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤꯕꯗꯤ ꯀꯔꯤ ꯀꯥꯏ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯃꯄꯨꯡ ꯐꯥꯔꯒꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯇꯥꯛꯄꯤꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯋꯥꯈꯜ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯄꯥꯎꯇꯥꯛꯁꯤꯡ ꯑꯗꯨ ꯄꯤꯔꯝꯂꯒ ꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯥꯛꯄꯤꯔꯝꯕꯁꯤꯡ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯃꯗ ꯆꯤꯊꯗꯨꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯇꯧꯕ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯍꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯕꯤ ꯁꯪꯕꯥꯅꯕꯤ ꯂꯥꯏꯔꯦꯝꯕꯤ ꯉꯥꯡꯕꯤ ꯂꯥꯏꯔꯦꯝꯕꯤ ꯁꯅꯥꯃꯥꯟꯕꯤ ꯃꯈꯣꯏꯒꯤ ꯃꯊꯧ ꯂꯣꯏꯔꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯍꯟꯈꯤꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯤꯟꯅꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯝꯕ ꯑꯗꯨꯗ ꯂꯥꯏꯌꯥꯝꯁꯤꯡꯗꯨ ꯃꯈꯣꯏ ꯍꯨꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯤꯔꯝꯃꯤ